Mahiroi Bebisna Missigi Mayok the Sam Kiba JSina, Nasi Ayupung Taruk Kaukiba, Tangbayban Kendraban Satari, Miam na Lambi Tingba Yauna, Kongjang Satari, Masing Yam Lava Police Personnel Sing na Pam the Batodok Toktan Nabangak Sen Bagitabak Satari. Ngasi ayuk angan pada Nambol Police Station gi manung chanba Nambol Kamong Laikai gi lambida Chinese hand grenade ama taduna leiramba miyam na thengnarakpadagi police na laukhatlaba matung asoi angam yaudana pokhai hankhre. Police ki athing bangarang numidang JSC gi mityang makhada bebisna mesigi achumba langla langjin putho u haibagi dabi tawraduna thangmaiban maikai gi maira paibi singa thangmaiban sinam laikai amadi chairau chingi akoiba mafam singda maira gi rally chatkre. It kumhegi mangoy na Taubal Kunau dagi social worker Lystrom Domena ngarang Wangkham Kendragi manungdal layriba masjid kuntraga mapanda ising hap na liter samanga gi syntax amamam masjid singi luchingba singda khudol tamkre. Impal Dimapur Lambi Paringi KMC dumping site manakta tha asigi mangagi ayukta landslide thokpadagi Lambi faunaba yadana layriba mafam adu PWD and Heights Kangbuna Anauba Lambi Kaktuna Samjin Sajin bagi thabak sathari Lambi sem bagi thabak numit manga tarukni janglaba yai hairi Mathang thagi kundagi Silchar Kolkata Indigo Airlines direct flight leiragani masigidamak miyamna online travel site oiriba Make My Trip Clear Trip na jingbagi khuthangda booking tauba haunakre Assam ki Forest Minister Parimal Suklawaidya gi constituency oiriba Kasar district ki Dalai gi manung chanba Nutan Bazar manaktagi ngarang niyam gi wangmada purakpa lupa lakh kundrom gi maman oigadaba u singa loinana miyoi manga Forest Department ki kangbuna fare Dribugar Police na Upper Assam gi tongan mafam dagi Alpha I gi aronba mari leinabani haiba school gi oja ama hospital gi staff ama yauna miyoi adi punna miyoi mari fagat pangam khrei faraba sing wahang pahong gi thabak sathari Bharat ke President Ramnath Kovind na Article 370 ki provision Janararoi haina laukthokre Kashmir hojik pumchik chikli khutlai paiba security force na lambi gi mafam khoding makta wai sairi miyam mapan thokpa ngamdri